somdali to ni palona yani yani ugi memang gila lepa di aman Ready, 1, 2, 3. tangga kita ada dua waiting Teng sing jalo dong rasa untuk. Masih kui lamta gi hum pan ba minit bido tang lei puri lai thok to bun bi ai si hala han bani si bido si maram da khauja ba ta ja ba gi mafam se lak se ba si duna yam hena kui gi bido si goi ba Gua pante. aru ba wari di ai kitang si egonda kitang wari gi ke wa le adubu mafam si hek sang ko matam da di puning da bido si yam aru ba magi kai hani matik maya do sa to pawi aduna sai su ku leiba pung ahum si ku phungna ungdum leiba do su lei no mafam si gi akana ni jagada ba tawda thorum su ku khena na aduna sai su na sidai na ni jeri sai leiba umyam gi ni jai mayam na Kita lihat tu. sai sa gi mu gi sing gi na sai ta ku sing chang da ni ha do leiba umyam gi ni jeram 수양을 좀 문제 아들 아이나 하진님 것이 솔직히 그도 우시기 말합니다 악항바 말기 송기 마야 먹이 것이 저는 강비 아도 뭐 많이 고들 내가 야 아무나 그냥 와리와 공지 강바 왔거든요 또 것이 솔직히 그 마숑다 아이구나 딱비기바 와리 마야 Kita ngilang. 라이기 잼비 송비리바 타고 너희 하게다 나타가 타고 하게다 mayamsung tang hona bega masi iba ma koi khamo chunggadra tunggi mirol gi damakta koi gi si hek smaina to bo ma yawi lai phamne di chalaga lai chi koi do khoramba aduga lai sigi maram do wari wa ko hang gi khangda ya ma smaina o masi gi phaba magi history smain khopani sini ri hayeng kala gum mana la chergo su man wari do khangna khoram jaragadi ngai ba dai lai ama Tuhan yang berapa pada ini aku tamjari, maduda ini saya angam memati pangjage, aduna mengai sumaina ikoi gi pai pugi kubam singse, ayam cangdra sumaina ikoi gi luna kira amasung yam nungsina latba, aduga makam singa amba, ayam imai beli yam sudah lakar koram ini tahu bahasa, apa boleh gini nak kali, aduna ikoi matang lewat kita ikoi gi pai pugi singa kubam singse, ikoi mirai gumsi. Hujiksi akoi chakolakpi matungina manipur toan mompham da leiba laigi khobam sing se laisang chaba yadaba mayam leibung wana leiba adagi surung wana leiba mayam leiba se chakolakpi mingda phunjanba manghanba yam taw masi yaragadi mompham da leibi chilana so masi khara tawbiganu maramdi akoi gi leibaksi kana gumana taragadi kenoma khane du akoi gi laigi leiba haibase sumbani jumak koi hojit koi lamta lai lamta se lagadi kedawi koi leiba ki amasung malem biona bana thong latpa adai saroi khangba na pungmari si kari no hai matam ma se leiba ki mu koi koi manipur gi su malem gi su na leiba pung kai pung hai matam da koi purai hong pung
ꯑꯗꯒꯤ ꯋꯥꯡꯈꯩꯒꯤ ꯁꯧꯗꯣꯟ ꯄꯨꯡ ꯇꯦꯔꯥꯒꯤ ꯋꯥꯡꯊꯣꯟꯕꯤ ꯄꯨꯡ ꯋꯥꯒꯤ ꯂꯝꯗꯥꯏ ꯄꯨꯡ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯄꯨꯡ ꯃꯔꯤꯒꯁꯦ ꯍꯧꯖꯤꯛꯁꯦ ꯐꯤꯕꯝ ꯁꯣꯛꯆꯜꯂꯛꯄ ꯑꯗꯨꯅ ꯃꯁꯤ ꯀꯟꯅꯕꯗꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯤꯅ ꯍꯣꯠꯅꯖꯔꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯤ ꯀꯩꯅꯣꯗ ꯃꯐꯝ ꯃꯐꯝꯗꯨꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅꯁꯨ ꯃꯁꯤ ꯈꯪꯕꯤꯕ ꯑꯗꯨꯒ ꯃꯌꯥꯝ ꯆꯪꯅ ꯉꯥꯛꯃꯤꯟꯅꯕ ꯑꯃꯗꯤ ꯆꯪꯏ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯃꯐꯝꯁꯤꯁꯨ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯃꯗꯤ ꯂꯥꯛꯄ ꯐꯔꯝꯃꯦ ꯑꯗꯨꯕꯨ ꯃꯁꯤ ꯈꯔ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯁꯛ ꯇꯥꯛꯅꯕ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡꯁꯤꯡꯁꯦ ꯐꯖꯅ ꯊꯝꯅꯕ ꯑꯩꯅꯁꯨ ꯍꯥꯏꯖꯕ ꯑꯏꯕ ꯑꯃꯇꯪꯗꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯃꯇꯪꯗꯤ ꯄꯨꯊꯣꯛꯄ ꯃꯇꯝ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯩ ꯑꯩꯈꯣꯏꯒꯤꯁꯤꯗ ꯃꯌꯦꯛꯀꯤ ꯀꯩꯅꯣꯁꯦ ꯒ꯭ꯔꯨꯞꯁꯦ ꯌꯥꯝ ꯂꯩꯔꯝꯃꯤꯀꯣ ꯌꯥꯝ ꯂꯩꯔꯝꯃꯤ ꯑꯩ ꯂꯣꯏꯅꯃꯛ ꯄꯟꯖꯔꯔꯣꯏ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯌꯥꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯤꯕꯝꯅ ꯄꯨꯔꯛꯈꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯃꯌꯦꯛ 23 ꯍꯥꯏꯕ ꯑꯃꯗꯤ ꯆꯠꯅꯔꯦ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯁꯨ ꯃꯁꯛ ꯈꯪꯉꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯌꯦꯛ 23ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗ 2006ꯗꯒꯤ ꯇꯝꯕ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯆꯥꯎꯔꯥꯛꯅ ꯍꯧꯖꯤꯛꯁꯤ MAꯒꯤ ꯂꯦꯚꯦꯜ ꯐꯥꯎ ꯌꯧꯔꯝꯗꯧ ꯃꯥꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯃꯌꯦꯛꯁꯤ ꯂꯥꯜꯂꯤ ꯅꯠꯇ꯭ꯔꯒ ꯃꯌꯦꯛꯁꯤ ꯑꯗꯨ ꯇꯧꯋꯤ ꯑꯗꯥ ꯇꯧꯋꯤ ꯍꯥꯏꯕꯁꯦ ꯈꯤꯇꯪ ꯑꯩꯗꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯕ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯁꯤ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛ ꯑꯝꯇ ꯄꯥꯕ ꯊꯣꯛꯇꯦ ꯏꯚꯟ ꯑꯩꯅ ꯃꯌꯥꯝꯁꯨ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯤ ꯄꯥꯔꯂꯥꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕꯁꯤ ꯑꯩ ꯑꯃꯒꯤ ꯐꯣꯔꯗꯤ ꯅꯠꯆꯗꯦ ꯆꯠꯅꯔꯤꯕ ꯃꯌꯦꯛ ꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯦꯛꯇ ꯍꯥꯞꯅꯕ ꯑꯩꯅ ꯄꯨꯊꯣꯛꯆꯩ ꯁꯤ ꯑꯗꯣ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅꯗꯤ ꯃꯁꯤ ꯇꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯛꯇ ꯌꯦꯠꯁꯟꯕꯒꯨꯝꯕ ꯃꯌꯦꯛꯇꯣ ꯑꯗꯨ ꯍꯥꯞꯄꯨꯈꯤꯅꯨ ꯀꯥꯏꯅ ꯍꯦꯛ ꯇꯧꯔꯨꯕꯒꯨꯝꯕ ꯑꯗꯒꯤ ꯍꯟꯗꯛꯁꯨ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯍꯟꯗꯛꯀꯤ ꯂꯥꯁ ꯄꯥꯔꯂꯥꯃꯦꯟꯠ ꯕꯖꯦꯠꯇꯨꯗ ꯑꯩꯅ ꯄꯨꯊꯣꯛꯄꯁꯨ ꯀꯩꯅꯣ ꯍꯧꯖꯤꯛ UPSCꯒꯤꯗ ꯃꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯤ UPSC ꯊꯥꯅꯤ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯇꯧꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯞꯁꯅꯦꯜ ꯃꯅꯤꯄꯨꯔꯤ ꯑꯣꯞꯁꯅꯦꯜ ꯂꯤꯇꯔꯦꯆꯔꯒꯤ ꯄꯦꯄꯔ 2 ꯌꯥꯎꯏ ꯃꯁꯤ 250 ꯑꯣꯏꯕ ꯃꯥꯔꯛꯁ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤ 250 ꯑꯣꯏꯕꯗꯤ ꯄꯨꯟꯁꯤꯜꯂꯒ 500 ꯃꯁꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯍꯧꯖꯤꯛꯀꯤ 2006ꯗꯩꯅ ꯍꯧꯖꯤꯛꯐꯥꯎ ꯇꯝꯃꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯄꯔꯤꯈꯥꯁꯤ ꯊꯥꯅꯤꯡꯕ ꯃꯇꯝꯗ ꯊꯥꯕ ꯉꯝꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯃꯅꯤꯄꯨꯔꯤꯗꯤ ꯍꯥꯏꯕ ꯑꯗꯨꯒ ꯃꯥꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟꯗ ꯂꯩꯁꯦ ꯕꯦꯡꯒꯣꯂꯤ ꯁ꯭ꯀ꯭ꯔꯤꯞ ꯏꯒꯗꯕꯅꯤ ꯍꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯕꯦꯡꯒꯣꯂꯤ ꯁ꯭ꯀ꯭ꯔꯤꯞꯁꯦ 2006ꯗꯩ ꯇꯝꯃꯛꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏꯗꯤ ꯍꯥꯏꯔꯤꯕ 500ꯒꯤ ꯃꯥꯔꯛꯁꯦ ꯑꯩꯈꯣꯏ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯍꯟꯗꯛ ꯍꯥꯏ ꯁꯤꯒꯤ ꯕꯦꯡꯒꯣꯂꯤ ꯁ꯭ꯀ꯭ꯔꯤꯞ ꯍꯥꯏꯕꯁꯦ ꯁꯤ ꯕꯦꯡꯒꯣꯂꯤ ꯁ꯭ꯀ꯭ꯔꯤꯞꯁꯨ ꯑꯗꯨꯝ ꯂꯩꯍꯜꯂꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯃꯌꯦꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯤꯕ 23ꯁꯦ ꯃꯁꯤꯁꯨ ꯍꯥꯞꯆꯤꯟꯕꯤꯌꯣ ꯑꯅꯤꯃꯛꯁꯤ ꯕꯦꯡꯒꯣꯂꯤ ꯁ꯭ꯀ꯭ꯔꯤꯞꯇ ꯊꯥꯅꯤꯡꯕ ꯊꯥꯔꯁꯅꯨ ꯃꯩꯇꯩ ꯁ꯭ꯀ꯭ꯔꯤꯞꯇ ꯊꯥꯅꯤꯡꯕ ꯊꯥꯔꯁꯅꯨꯅ ꯑꯗꯨꯃꯥꯏꯅ ꯑꯃꯁꯨ ꯄꯨꯈꯠꯂꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯆꯪꯕ ꯃꯇꯝꯗ ꯏꯃꯥ ꯂꯣꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯇꯝꯖꯔꯤꯕ ꯃꯌꯦꯛꯇꯨꯅꯗꯤ ꯌꯥꯝ ꯂꯥꯏꯅ ꯄꯔꯤꯈꯥꯗꯨ ꯇꯧꯕ ꯉꯝꯃꯤꯗꯅꯀꯣ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤ ꯃꯇꯝ ꯆꯥꯗ꯭ꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯒꯁꯨ ꯃꯗꯨ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯐꯖꯅ ꯐꯝꯃꯤꯟꯅꯔꯒ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯂꯣꯏꯅ ꯇꯧꯕ ꯌꯥꯏ ꯂꯣꯟ ꯂꯩꯕꯁꯤꯗꯤ ꯃꯇꯝꯒꯤ ꯆꯥꯎꯈꯠꯂꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯂꯥꯛꯄ ꯌꯥꯕ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯃꯁꯤꯗ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯕ꯭ꯂꯟꯂꯤ ꯆꯠꯅꯔꯤꯕ ꯃꯌꯦꯛꯁꯦ ꯂꯥꯜꯂꯤ ꯑꯁꯤ ꯂꯦꯞꯈꯤꯗꯕꯅꯤ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯒꯗꯤ ꯑꯉꯥꯡ ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯁꯦ ꯀꯅꯥꯅ ꯃꯁꯤ ꯃꯥꯡꯕꯒꯤ ꯗꯥꯏꯇ ꯂꯧꯒꯅꯤ ꯁꯨꯃꯥꯏꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ